ngarang numidang pung 13 kunlom taba aduwaida wangjing sabal laukonda leiba PBS ply factory degi masakhangdaba khulai paiba singna fakiba factory asigi manager Sayed Faruk Jamal ngasi numidang waidam pung 5 taramdaida thokchom kunda nongmoina makhongda kaplaga thanamle hairi soklaba mioi adu Imphal ge hospital amada pukhatuna laikanakre hairi ngarang numidang pung 13 kunlom taba aduwaida wangjing sabal laukonda leiba PBS ply factory degi masakhangdaba khulai paiba singna fakiba factory asigi manager Sayed Faruk Jamal ngasi numidang waidam pung 5 taramdaida thokchom kunda nongmoina makhongda kaplaga thanamle hairi soklaba mioi adu Imphal ge hospital amada pukhatuna laikanakre hairi ngarang numidang pung 13 kunlom taba aduwaida wangjing sabal laukonda leiba PBS ply factory degi masakhangdaba khulai paiba singna fakiba factory asigi manager Sayed Faruk Jamal ngasi numidang waidam pung 5 taramdaida thokchom kunda nongmoina makhongda kaplaga thanamle hairi soklaba mioi adu Imphal ge hospital amada pukhatuna laikanakre hairi